Manipurda inner line permit system chanahalagani haina Lok Sabhada lauthokre. Central government lamdam masibu karida sohigadage haina matam pumbada khali haibadu ngasigi thongdo asina mayek sengna takle haina Chief Minister and Biren haikrai. Makhataba karamba khongthang lawgadage haiba khananaba men peki na hayeng miyamgi mifam kokhrei. Amadi mafam kayada khongjang changsinkrei em suna firep hongba leite lauthokhrei thomi khara police na pukhrei. Krumzari Times of Manipur News ming tabire bapumna po Elizabeth na taramnong chari hauzimiam da pau sandok na pizari Pakistan Bangladesh amasung Afghanistan da dharma khena bana maram oraga awaba mayok nariba Muslim nataba refugee singda Bharat ki nagrik oibagi ayaba piga doriba Citizenship Amendment Bill ngasi Lok Sabha da Union Home Minister Amit Shah na puthokhrei Bill asi opposition amasung awang nongpo ki state singda bill asigi mayokta akan ba khongjang changsilingai cherakta puthokibani Lok Sabha da Union Home Minister Amit Shah na CAB Parliament ta puthorakpa matamda Congress na luchingduna House ta yamna kanna yaningdabagi kholaw lawkhi Trinamool Congress DMK amadi RSF ki maikaidagi su yaningdaba phongdokhi Congress ki luchingba Adhir Ranjan Chowdhury na CAB asi Indian Constitution ki Article 14 bu violate tawi haiba wafam pukhatkhi RSF ki luchingba NK Premchandra amadi TMC ki Saugata Roy nasu yaningdaba wafam kaya thamduna thausilasi India ki constitution da piriba secular ethos culture amadi civilization ki mayoktani haikhi opposition ki mayoktagi yaningdaba wafam kaya pukhalabasu Lok Sabha da bill apam pamdagi changyeng longnabada CAB bu member chaniga marifu tara humdoina yaningbagi bot pikhi aduga member marifu nithoina bill asigi mayokta bot pikhi Madhumakna bill asi parliament makha tana khanaduna pass tawnaba lepnakhi Panba yabadi BJP ki luchingba singi maikaidagi CAB asi parliament puthorakpa amadi pass tawnaba khanabada BJP ki MP khudimak saruk yanaba amadi vote pinaba whip jari khiba laikhrabani चालू रहेगा मिजोरम भी पूरा इनर लाइन परमिट सिस्टम से प्रोटेक्टेड है जो कि बंगाल ईस्ट फ्रंटियर रेगुलेशन 1873 का प्रावधान है तो वो भी चालू रहेगा मणिपुर राज्यों की भावना को ध्यान में रखकर मणिपुर को हम इनर लाइन परमिट की सिस्टम के अंदर ला रहे हैं मणिपुर की घाटी की बहुत बड़ी समस्या का आज समाधान आने वाले मणिपुर की घाटी के सारे लोग बहुत समय से इसकी मांग कर रहे हैं और मैं आज मणिपुर के लोगों के ओर से देश के प्रधानमंत्री का कोटि कोटि धन्यवाद करना चाहता हूं जिन्होंने मणिपुर की ये सालों पुरानी मांग को आज समाप्त Uda inner line permit system chana halagani haina Lok Sabha da lauthokhrei CAB gi matang da paladuna Amit Shah na parliament ta thausilasi gi marumda rajniti gi oiba agenda amata leite amasung masina kanagumba myoi amata gi mayokta su leite hakhi Amit Shah na makha taraduna hauzik Manipur da ILP system chana halagani masina achoba issue asi suksoi soidana loisil halagani masimang Bharat ki Prime Minister na Manipur yauna North East ki miyam gi damak khalli haiba mayek sengna taklei Khongthang asigi damak Prime Minister bu hanna thagali haiba wafam thamki Miyam na mikhal tawduna lengak liba lengang asigi mathakta matam pumbada leigani haibegi wakhal adu BJP na panba lengak asidadi yaroi Central Government na ngasi Bharat ki Parliament Bengal Eastern Frontier Manipur da extend tawragani haina Union Home Minister Amit Shah na thamkiba wafam adubu harau ba phongdokpa oina hayeng lamdam masida leiriba lenga ki loisang khudimak suti thaida haina Manipur ki Chief Minister and Biren na phongdokhrei ngasi Chief Minister ki Secretariat ta pangthokiba paugi mifam amada Chief Minister na lamdam masigi miyam na Central Government bu thajaram daba adu ngasi center da paliba BJP government na
tawrakliba thabak asina maram oiraga thajaba yare. BJP na lengak lingai matamda Manipur miyam ki thamoi sokadaba thabak amata tawroi. Center government na lamdam masibu karida soikigadage haina matam pumbada khalli haibadu ngasi gi thaudo asina mayek sengna takle. Amaromda ngasi ayuk Union Home Minister na phone gi khuthangda ILP gi matangda wafam khara fongdorak paduda peladuna miyamda thamkiba wafam adugi matamda miyoi kharana tabada nungaitaba wangang sizinakhiba adu laibak thibani. Miyam gi mayokta BJP na luchingba lenga asina kaidawnungda thabak tawroi hayeng lengak asina sinduna miyam gi oiba mifam ama pangthokani haki. Sugumba Manipur gi indigenous population masing yamjadrabsu mutkhigada haina kibadagi ihau kaya haukiba ihau singdugi manungda sokpa panma kaya amasu yaukiba maruoina maduda laikhidraba aigi kendradagi aigi naw aigi cha Sri Robin Hood magi mafamdasu Manipur Sarkar gi maikaidagi aduga Manipur gi party Sarkar siwa paiminariba koi party BJP LGP NPP NPF aikoi mayam gi maikaidagi magonda koi sadanjali kachuri ILP haidna yam clear cut thamgre masigi damakta ai Manipur gi miyambu thagachari ngasi ekoina mai pai basi Manipur miyam gi mai pakpani popular ministry ma prajana elect toroga khanba Bharat constitution gi matungina vote khallaga kaba am khak leiri masi adum namdharaga dum chatkani haiba yaroye adum people's elected popularly constitutionally elected government namtharaga dum challaga namtharaga lakpagi chanabidu sigi government sida yaroye. Nakalamaromda Manipurda ILP chana halagani haiba Bharat ki parliamenta Union Home Minister na lauthokraba matung BJP Manipur Pradesh ki office haingangda leiba Chief Minister gi mayum MP Babananda gi mayum yauna BJP gi MLA Minister amadi thaupuba singi mayum singda ahobak kahol gi bombola sing thanakhe lambi lamjauda BJP gi thambal haiba isai thaduna BJP thomi kaya na chatki. Hauzik oriba CAB issue asigi matangda makha taba karamba khongthang logadage haiba khananaba miyam gi mifam hayeng December 10 gi ayupung 13 tabada matamda emergency review meeting pangthoklagani haina ngasi UCM gi mayai loisangda pangthokiba pau gi mifam amada Manpack ki convener S Dilip na haikrai mahangna makha taraduna lamdam masida ILP chana halaga CAB extended tawroi haina center na lower kliba firep adu taramna OE hayeng pangthokadoriba mifam masida leibak miyamna saruk yabiduna hauzik Manipur gi oriba fibam masida kari firep logadage haibadu khanaminasi haikhe. Koina laukiba khongkiba punam adugi mahaina ngasidi Manipurda ILP chanaragani haiba asigumba tanja ase wahai ase koi phangjari amasung CAB chanaroi haiba sida koi punamakna madu wakhal sengna maduda thodokpa madugi koi khalingkha thanadana madugi haraubado phongdok minasi haiba phamsi thamjari. Asigumba review meeting asi yawba ngamnanabagi damakta akoina Manpack na hana lauthokjakiba khongjang hayeng tang tara asi total shutdown legani haiba ado matam khargi oina handokjare haiba komthokjare aduga hairiba adugumba total shutdown ado suspend tawkhibna maram oiduna miyamna asigumba review meeting asi saruk yabiu amadi asigumba ILP chanarakpa amasung masina CAB ase extend tawroi haibagi matang asida hena kupthana isa gi oiba opinion poll tawbina amasung khana nenda base saru yabi bagi damakta khoi media gi khuthangda Manpack ki maige dagi nolukna paujel si bijari. Paugi mifam aduda saruk yakiba loop asigi wangangloi ningthauza lanchana ngasidi awang nongpok lamdam mai chaktuna leriba khongfam masida paliba lengakna matam gi oiba watho kayada warishin purakpada marik chumdaba loisinfam khangdaba amadi confuse ohenba ngaktani haiba praja singna hena khangnaduna leiraba wafamne ngasi media da ahenba wafam thamkiba du miyam gi kholauni haiba wafam kaya phungdoki. Permit ase chanaragani haidana lauthokibaduna aikogi movement aikoide yam toina lakhibase kaino haiba matamda miyam dagi confused holakana maduna lakhibase Manpack na ngasi lauthoiba
ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤꯅ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯣꯝꯊꯣꯛꯆꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟ ꯑꯗꯣ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯗ ꯃꯣꯔ ꯀꯟꯐ꯭ꯌꯨꯁ ꯇꯧꯏ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯍꯧꯈꯤꯕ ꯃꯨꯚꯃꯦꯟꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯁꯟꯐꯝ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯨꯚꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯔꯝꯗꯥꯏꯗ ꯇꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯆꯃꯝꯅꯕ ꯍꯦꯛ ꯄꯣꯛꯍꯜꯂꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯣꯁꯤꯌꯁ ꯑꯣꯏꯕ ꯆꯦꯛꯁꯤꯟꯖꯕ ꯑꯃ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯤ ꯍꯥꯏꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯗ ꯇꯁꯦꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯄꯣꯠ ꯑꯁꯦ ꯆꯠꯅꯔꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯅꯦꯁꯣꯅ ꯍꯌꯦꯡ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯃꯅꯤꯄꯨꯔꯗ ꯀꯟꯁꯤꯟꯅꯕ ꯑꯦꯝꯁꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ILPꯅ ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯔꯒ CABꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯟꯆꯥꯔꯖ ꯂꯥꯏꯁ꯭ꯔꯝ ꯑꯊꯧꯕꯅ ꯑꯦꯝꯁꯨꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯦꯝꯁꯨ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯦꯁꯣ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯦꯝꯁꯨꯅ ꯅꯣꯔꯠ ꯏꯁꯇ CAB ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯌꯦꯡꯒꯤ ꯁꯠꯗꯥꯎꯟꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯑꯅꯥ ꯂꯥꯌꯦꯡ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯣꯡꯖꯪ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯄꯤꯗꯅꯕ ꯑꯃꯗꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯂꯤꯕ ꯅꯦꯔꯣꯀꯥꯅ ꯁꯤꯟꯕ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯁꯤ ꯌꯩꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯈꯤ कदाई फाउबा बिल सिना ILP की बिल सिना ILP चनागदोरिबा सिना कदाई फाउबा येलोमी कनगदोरिबनो अदुगा प्रोटेक्ट येलोमी दा कदाई फाउबा अखोगी ngaलो पिगदोमना हाबसु नाइनवम खक्चंगी अदुना अखोइना तालिबा डिमांड ममांगदा तानगिबा अखोगी ILP चनाहंगदबना हाबा अखोई कट ऑफ बेस ईयर अदगी सिना कदाई फाउबा अखोइदा ngaलो पिगदोमना हाबसु नाइनवम चंगी अखोई हुजिक हरावबा मतम नते अदुना हाइरिबा BJP ना अखोगी इहौसी नाथैननबा सिलिबा लालोंग से मसी यारगदी तोकपियु मियामदा उच्चाइबा लेपियु अदुना गवर्नमेंटसु मणिपुर गवर्नमेंटसु खोगी BJP ने लीड तौर मणिपुर गवर्नमेंटसु मसी मुन्ना खंथर कांदा अखोई खोंग थांगबियु अदुना मणिपुर मियामनसु मसी अखोइना BJP ना सिलिबा अखोगी इहौसी नाथैननबा लालोंसिंग असे मसी मियामना मिकुम नाहौन सिंगना लेबिरा कांदा मतम पुमदा अखोई सेक्शन लेसे हाबसी एमसुगी माइकेदगी मणिपुर मियामदा अपील तौजे नाकल अमरोमदा ngasi numidang DM College campus laiba MSU mayai loisangdagi Manipur Police ki kangpuna MSU gi thomi taret fagat khre hari police na wari sanaba pukhibra natraga faribra habadu chapchana khangba ngamdri pawgi marta natimba brem lawzari Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 AM to 2:30 PM. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Anau Amadi Nungaipo, Government Gitabama Soina Pangbayargan. ICS Coaching Center na 100% job Pangnabagitamakta guarantee Pedro Lali. India Gioina, Saka Gitaba fighting Masing and Fangaliva, ICS Coaching Center in Father Sohanagan. ICS ki thread over Fisa Singdi, course Amakaki preparation to Viraga, Tungan department Singi Haibadi, banking, railway, post office, home, teaching, defense, court, Haibu Singer cities that have a line of Pangalagan. ICS ki teaching method na. Minute Mari Nataga Manga Sangadaba question Singbu, second Ahum Nataga Mari the source of Bangamali. In Father Lariba, ICS Coaching Center to the boarding Kudong Chavu Tamzari. For details, please contact ICS Coaching Center Imphal, Kasam Thong Hodam Lairak. Khurumjari Lamjingba Finance Namakal Kudimaki Gari Singh Haibadi, 2-wheelers, 4-wheelers, commercial vehicles amadi commercial equipment singeba loan pisari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adomgi achinba thubagi damak mayamna wabiragano. Makal Kudimaki Gari Kayasu Bandan Lozari. Christmas ki oiba kadaba offer su pisari. Akupa marol gidamakta lengsinbirau Lamjingba Finance, Nagamapa Rims Road, opposite Nitayananda Temple, Natragana. Lamjingba Finance, Uripok, Havam Diwan Lekai. Ekoigi phone number
6909959834 da contact tobiro. Break imatong dataram no chari makhataba pau pisari lamdeng da leiba lamdeng solid waste management plan da biomedical waste treatment plan ama sana ba gidamal Chief Minister N Biren na ngasi mafam aduda chatuna yengsinkrei khongchat aduda Chief Minister N Biren na biomedical waste treatment plan asi Mumbai da base oba Neon Technology Preneur Private Limited na sagadabani unit asina ahenba solid waste sing sungdokani hauzik leidiba plan asina nongmada solid waste metric ton humfudagi chama fauba sungdokpa ngami aduga set asida nongmada puthokliba solid waste ki chang asina metric ton chama ga kunlomni anoba plan asigidamang official oiba thaurang sing tha taruki manungda loisina ba honaragani haiki biomedical waste management ama si gi waste management si gi mathakta ama ngasai ada ubiri do adugi jaga do da hapani aduga sidai da hanagi leiriba linkaliba sina consume to bangam da ba haidi 130 gumbane bo ji akhoi da puthoiba garbage ton se but where is the consume to 100 mutane ba anu 30 excess to adusu adugi do da part ama hapsal laga operate tawrani aduna bazar da municipal area da monakai langthok bo paira ga thambina na ba adu maga ya appeal tawning turen da kari da sorok da langthok da ba paira thamaga khoina gari nu khongkot pada house to house collection su tawri dana madu ya bina ba support to you prajamyam da na main appeal tawning Citizenship Amendment Bill gi khongjang sangsilingai Manipur da ILP chana halagani haina Manipur gi Chief Minister na phongdorakli ba si miyam na harau ba phongdopada nganmali nunggi lalong karino khangdana penthokpagi hainabi thadoklasi Puwari gi tangka kayada India government na tawgani haina thajaba pikhraga namthak tawkhibagi thogdo kaya ma laikhre haina manpeki ko convener ningthauza lanchana haikhrei Wafam asing asi temporary ima kaithilda chathakhiba pofam fambi ima singi checksin mifam amada hakibani mahakna makha taraduna hauzi parliament ki session da puthoktuna khanariba CAB asi laikhai tadana leiri cheirogasida ILP bill asi Manipur da chatnaragani haina lauthokliba asi parliament session asida table tawrabra haiba wahang asini phone call amada ILP chanahalagani haibasi yamnamak chingnaningai oi miyambu hanjin apang basibagi thabak tawbiganu haina mahakna haiki Hai ka dori ba wafam ase parliament bill oina puthora abara hai bagi wafam aduneba whether it has been tabled in the parliament as a bill ai bache oina puthora abra ba Manipur da ILP chanarani ase miyam bu hanjan namthak to ba apang basi bagi phibam che tawbirano let the bill pass Manipur gi damang ta akhan na ba bill lama amta pass tor kisanu parliament ta till that day adugi numitu baudi mayam handana phamgi batai phone ama tawraga madu chanarani hai ka khoi nungai pham tong te chumi achumbo oisanu Manipur gi damak ta aseng ba thabak ama toroksanu but hauji chathari ba hauji ta haudangai ri madugi bill do thogle e pass tore haibodo ai ba che oina natraga miyam na Manipur India ki parliament na madu approve tore haiba kan tu da main pack na miyam da haijarake adu phawbodi ai khoi gi khongjang che hanbanai da changchan chi haida miyam da thamjari Nakalamaromda section mifam aduda saruk yakibi nupi samas ki president PH Ramani na haikibada matam sangna tangka kayada India government na namthak tawduna lakhibana ngasisu India government na paikhalakliba thoksilasi thajaningai oide palibalenga asina miyam gi thajaba manghanbiganu CAB pass tawba yanaba nauthem tawbiganu haina mahakna haiki Amisana Parliament da laugani soina laugani haiba phirepse nupi singi damakta karamba mawong da lawbi doge adubo hana tawni na haiba matam da ding asi bhau da chahi mayam dina thaja daba na praja miyam na ne ngasi syam na wari se thaja daba sang na oidaba ngang ki baduna ni masida oidaba ngang adine praja mayam sauni ko aduna koi ima se chahi amabani ngasi bhau da India na park pada ngasi bhau da nungai bang khangde Manipur da su BJP na paire Delhi da su BJP na paire pari basina BJP gi mina koi ge parliament da haijabada tabi draba praja gi ayaba apa maji pirak tabati adukki mati ihoje yam thatina hogani haibaji amishana bahap tabiro Tami Jingmi apunba nupi lupi president Momona ngasi parliament ta puthokna pass tawna ba honariba CABC Manipur gi ima mayam na suya yaba ngamloi Lengak chukli pairiba famdon ba singnasu center gi yaka yengbagi mahutta praja miyam gi apamba amade ihul khangna chapiyu India government ki aronba lalongdagi miyam na section na leisi Lengak loi singnasu maromdomda
Maramdambu nusirabadi CAB asi pass tawhandana ba honabiu haina mahakna haiki. Iramdam sigidam da koina hamdom hamnai ba ma ohelasi Manipur pija praja miyamgi adugum ba wakhana ohelakpane ba adugum ba wakhal oheliba isa mamana pokpa asengba oiragadi mahak mama laibaki da mutak halagadi karigumba Amit Sahana hariba prime minister boygi India ki lalong mayam se asum moithem tawra akhoi bu asum wari sanase na tawra kawra moida kon ka dok soruk padi akhoi irom dom hingjaba aigi lairiba prajana yadabin aigi thamjei thadok charge na lakpon hena mai pakadra haiba wakhalon jeina thamjaninge Manpeki khongjang sagoladuna ngasi ayu All Manipur Students Union MSUgi masing yamlaba thomi singna CAB bill chatnabi yaroi haina kanglagi nongchup thangba geta khongjang sangsinkhre khongjang aduda saruk yakiba singna North East State singda CAB chatnabi yaroi CAB gi mayokta Manipur na lepli haina thaba placard sing sizinaki amadi long live Manipur haiba kholausu lauki khongjang aduda saruk yakiba MSU Imphal West ki president Basanta Thokchomna Bharat lengakna CAB chana hanaba thaurang taurakli basi yaningde khongthang asi awang nongpok state singda leiriba yelhomi singbu muthatnaba honabani MSUna matam pumbada bill asigi mayokta lepkani haiba wafam sing thamki India da Manipur na puli basimak aikogi piklaba furubasi manganjage haibagi damak punkibe nate haibasi central government khangbiga damani North East da Meghalaya Arunachal Pradesh hariba mafam sing asida famnaiba singna minister MLA singna citizenship amendment be strongly opposed away sanaba yaroi haiduna wafam phabu phongdokpa lei adubo Manipur gidi ngaklok su amata leijadaba citizens akogi ILP su sanadaba adugumba lamdam asida citizenship amendment bill na kariguma wakalamatagi sokaloi haiba phawba hairiba simak kariguma citizenship amendment bill si pass tawgiba taragadi madugi responsibility khudimak leiriba MLA sing minister sing amadi Manipur gi represent tawraga chaliba MP sing na daita lawgadabani haibasi Manipur miyam gi mot sinjaraga MSUna media gi thongdu thamjare Manpek na kaukiba pung yangkai ki sintha lepagi khongjang asina Imphal East District ki mafam kayada mahusagi fivamda chauna chaitheng pikhrei DC Imphal East yauna district asida leiba sarkar gi office sing thong hanglabasu staff sing kabagi chang watki sarkar gi mahiloisang sing thong lonakhi bank sing hangnakide oil pump sing hangnakide dukan sing khara hangnaba natana ayamba hangnakide district asida pamdaba thodok sing thoktanaba district police na kanba section thaurangsu mapung fana lokhatkhi hauzik fawbagi oina district asida pamdaba thodok sing thokpagi paw leite CAB ki mayokta Manpek na sangsiliba sintha lepagi khongjangna Bisnupur district ki miyam gi mahusagi punsida chauna akaiba pikrei district asida service over passenger gari sing mathau tauna khide dukan macha sing mi thokpa changba yanaba mongda thong hangba natana district asigi kaithel thong lonakhi khongjang sogatpa singna nambol foizing kaithel didim lambi mapada tire mai thaduna lambi thingki thuna yangna nambol police station gi SI Paumun thangna luchingba district police team amana mai chakliba tire sing lambi gi nakalda lothokhi nakalda mai tha naba paisilamba tire sing puduna chakhi Manpeki khongjang sogatuna moirang area da su miyamna sintha lepagi khongjang miyam gi mahusagi punsida chauna akaiba pikhi district asigi manungda leiba maru oiba kaithel sang ayamba mi itak taknakhi school college government office sing ayamba mi laknakhide adubu lanai gari sing di chenakhi amaromda district police na su akanba section thaurang lokhatkhi CAB gi Manpek na kaukiba sintha lepagi khongjang sawaladuna ngasi Thobal district ta leiba kaithel sing phamnakhide passenger gari sing chenakhide dukan sing thong hangnakhide Citizenship Amendment Bill CAB gi mayokta North East Students Organization nesona kaukiba North East pumbada kaukiba pung 15 total shutdown gi matung ina MSU Jiribam District Committee nasu hayeng ayu pung 3 dagi hauraga nungthil pung 6 fawba total shutdown lauthokrai ngasi committee gi office ta pangthokiba pawgi mifam amada MSU Jiribam District Committee gi President W Dimochana nesona North East pumbada kaukiba pung 15 gi total shutdown gi khongjang asi saugatpo oina MSU Jiribam District Committee na CAB bu yaning da po fongdok po oina total shutdown gi khongjang asi lauthokpani haiki
asida ana ising mai ising amadi lining laison chingba komthos gani loinana Jiribam district asida leiba tongan ba ima loop amadi mairoi loop CSO amadi miyam khudimungna total shutdown asibu sagatpiu abadi mapung pahanbiu Paugi mifam aduda saruk yakiba M Jiribam District Committee ki General Secretary Thokchom Thanilna Jiribam District asigi Imalup CSO amadi tongan ba students organization kayana ban asibu sagat minasi amadi ban asida mai ising analaying sang amadi lining laison ga mari lainaba thabak singidi komthokani haiki Communist Party of India Manipur State Council na Citizenship Amendment Bill lising ni taramapan na si kaidawnung da yabang amloy amadi Parliament pass sawa yaroi haina party asina ngasi thadarok pa cherol amana hairi cherol asina makha taraduna Parliament Bill asi pass sawa yaroi haiba dabi tawduna ngasi party asina Imphal gi Irabot babanda wakat mifam chu satakhi Amaromda Home Minister Amit Shah na mahak masamakta ngasi telephone tawraktuna Manipurda ILP chanahalagani haiba wafam khanghalakhi haina Chief Minister N Birena Fongdokhibadu miyam gi ihobu namthanaba amadi pangthanaba thokani asigumba thok sanariba CM N Biren khudakta fam thadogadabani loinana CPI Manipur State Council nasu CABSC ek onduna chatna handanaba miyamga loinana thengnagani haiki Paugi Martha Naten Babre Amamulozari. Traditional Healing Center Adungai Ipa Ipu Haktak Taki Chanaraklaba Maite Hidang Lying Jeri Iram Damda Fangliba Manamasing Kaya Sizinaduna Side Effect Laitana Lying Jeri Hakchangi Mari Suba Saru Sayang Samba Amadi Singli Lonsinaba Kaktanatana Haksang Fagat Pangamdana Laiba Kaya Fagalhan Mangambalaing Ni Ngasimag Langsin Biro Traditional Healing Center National Game Village Road Lamphel Part 795004 Contact number 961-255-8587 India ki ahanba amasung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center Nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur Parking Mafam asida Zumba Gym Cardio na chingbagi sanaba khudongchaba su phangbigani Ayuk pung mga dagina numidang pung nipan pauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur Parking Telephone number 9612058028 Break matung da taram nau chari makhatawa pau bizari Joint Reformation Committee Amukok Manipur na sinduna ngasi lilongda pangthokiba pau gi mifam amada committee asigi convener MD Ibo Sanana Amukok former President Singh General Secretary Singh Advisory Board ki member Singh local body Singh executive Singh na saruk yaduna tha asigi amada hauze oriba Amukok ki fivam gi matangda khana nainakhi Khana nainaba da General Convention asi pangthoknaba warep lokhibani warep asi laurakpagi maramdi haukiba July 10 da amuko ki president na media da thokiba cherol amada August 15 da annual general body meeting pangthoklagani haina fongdokrabasu ngasi fauba thabak oina onthoktabana amuko ki chana kanglon gi matung ena former president Singh General Secretary Singh Advisory Board ki member Singh na tangai fadana convention asi pangthoknaba sem sabani haiki अमुको की जनरल कन्वेंशन नत्रगा जनरल बॉडी पांगथोक लगनी जॉइंट रिफॉर्मेशन कमिटी अमुको हौखिबा दिसंबर की तांग अमा था 2019 नोमाइजिंगदा जॉइंट रिफॉर्मेशन कमिटी अमुकोकना सिंधुना पांगथोकिबा मिफम की मखा ताबा मिफम अमा ngasi दिसंबर की तांग 2019 दा Pangthokpaga loinana Nakalamaromda All Manipur Muslim Organization Coordination Committee na recognize tawdaba myoi kharana punsilaga semba loop amana loop asigi reformation tawnaba general body mifam tawgani hairiba asi political mileage lauraga masagi khudong chaba khara yenglaba
तौबनी हाइना अमुकोकी प्रेसिडेंट SM जलालना फोंदोरकली ngasi ta Gorapati da leiba Jalal gi yumda pangthokpa paumi singa unaba amada wafam asi mahakna phongdokhibani mahakna makha taraduna leiba ki irang leiba amadi Manipur gi Chief Minister amadi ining thau leisemba sana jawba yauna pangthokadaba loop asigi special function ama leiba maramna loop ki general body mifam matam kharagi oina yeithokpani masida masana khangna handoktrabadi ain yoiba thabak lokhalagani haiki Hausi khang khangau sigum wafam mama reformation tawgani hai wafam mam lai si akoi amko ki oi bade reformation hai ba tam si leijate akoi annual general body gi wafam dil lai ana annual general body meeting pangthok na bagi dang ta thodang lojagada basi akoi gi leijari be executive committee constituent body sing amasung consultative group na lojagada ba thodang ni masida amko ka kari gom hiram ama phaw da mari leina traba aduga tonga atopa loop singi thabak tawriba daita leina thabak tawriba mioi kharana punchandara kanda politically active poina work tawriba mioi kharana punchandara kanda amuko ki mingse thien na bagi thabak thongsing satharakpa yauragadi madu akoina laibiri ba ko honorable chief minister yauna pangthok kadoriba convention si kaihan na bagi wakhalwan da thabak tawbirakpa asiam laibak thibani ana akoina ikai khomna na appeal tawjaningi sigoma thabak singa se wakhal khanda biyo aduga hantokpi Karigomba madu hantopi daba taragade amokokna sungsoi soidana ain gi oiba lokhat pham thokpa thabak sing akoi matik chana akoi lokhat charagani loinana miyam gi thaktasu mokokna sungsoi soidana masigi matik chaba thabak lokhat charagani ha Paumi singa unaba aduda ngasi pangthokiba Lok Sabha mifamda Bharat ki Union Home Minister Amit Shah na Manipurda ILP chanaragani haina lauthorakpa si leiba asigi puwari ama semlabani matam kaya gi mamangdagi Manipurna tanduna leiba ILP haujikti fanglabanina Manipur miyam amadi Chief Minister N Biren harauba phongdokpada amokokna saruk yari haina mahakna makha takhi ngasi akhoi parliament ta India gi adugumba kai khomna jaraba adugumba Home Minister Shri Amit Shah na puthokiba adugumba akhoi bill aduda akhoi North East Maruaina Manipur yauna akhoi ILP cover tauragani ILP chatnaragani amasung ILP chatnaba amasung 6th schedule chatnaba mafam singda citizenship amendment bill chatnahalloi haiba dumba yamna taseng ba wafam ama maruaina akhoi North East lairiba aduga akhoi Manipur da lairiba yelhomi sing asigi thamoida phawramba akiba dugi matangda akhoi yam clear oiba picture ama lakhiba asi akhoi asigumba development ase masi all Manipur Muslim organizations coordinating committee ge maikai degi mase taramna oi amasung Bharat Sarkar na Manipur da CAB na landabaga chapmanare haina logi hanagi secretary L Ibom Chana khudyek piduna thadarokpa cherol amana hairakli cherol asina makha taribadi ngasidi Manipur pumbagi oina laibak thiraba numit asida Bharat ki Union Home Minister na CAB lisini tramapan Lok Sabha da thamkhrai Home Minister na Manipur miyam da CAB na Manipur sokaloi haina hana thajaba pikhibadu khongaung naraga CAB asi Manipur da extend tawhale bill asigi clause 3 sub clause 4 da travel tawa Assam Meghalaya Mizoram amasung Tripura gi 6th schedule amade ILP chatnaba mafam sing dade CAB asi chanhandrei bill asigi statement of object and reason dasu Manipur gi oiba wafam amata panbiramdrei Bharat Sarkar na Manipur gi damakta tasengna khanbiram labade close asida Manipur haiba wahi amatang hapchin biram laga CAB extend taram daba yabane atai state singna yelakani haina kirabasu Manipur People's Bill pass tawduna ILP chana hanaba kanna irang hauriba lamni haiduna bill asigi statement of object and reason da explain tawbiramba yabani haujiti Manipur People Bill President na SN pirakpa aruba oiragani Aroibada cherol asina piraklibadi CAB cut off date manungda changkhiba illegal migrant kayagi state wise data natraga white paper ama puthoknaba Manipur amasung opposition MP pumnamakna bill ado khanghanbada house demand tobiu hairakli ngasi More da laiba supermarket More New Bazaar Development Association na kaithel sang ani nauna saduna miyam da khusinabagi thoram ama pangthokrai thoram aduda More New Bazaar Development Association ki president T Baite GS and More gi nam kholun tawthang amadi S Haupau Haukip secretary construction in charge na maruoina saruk yakhe thoram asiga mari lainana secretary construction in charge S Haupau Haukip na phongdok laduna chahi kayadagi supermarket asibu Manipur Sarkar na
ꯁꯦꯝꯕꯤꯔꯝꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯁꯤꯂꯤꯡ ꯑꯌꯥꯝꯕ ꯐꯤꯕꯝ ꯐꯠꯇꯕꯅ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯃꯤ ꯂꯩꯕ ꯌꯥꯅꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯗ꯭ꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯐꯝꯕꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯅꯥꯏ ꯁꯦꯟꯐꯝ ꯄꯨꯊꯣꯛꯂꯒ ꯀꯩꯊꯦꯜ ꯁꯪ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯕꯝ ꯐꯠꯇꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯁꯦ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯔꯒ ꯀꯥꯎꯟꯁꯤꯜꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁꯦꯜꯅ ꯁꯥꯕꯤꯕꯅꯦ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯕꯤꯜꯗꯤꯡꯁꯦ ꯃꯣꯔꯦ ꯅ꯭ꯌꯨ ꯕꯌꯥꯜ ꯗꯦꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯄꯨ ꯏꯄꯥꯁꯤꯡꯗꯨꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯔꯒ ꯁꯤ ꯁꯥꯍꯜꯂꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯦꯌꯔ ꯇꯧꯕꯤꯗ꯭ꯔꯦ FCI ꯒꯣꯗꯥꯎꯟꯗ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯪꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯉꯥꯏ ꯄꯔꯧ ꯖꯤꯔꯤꯕꯥꯝ ꯌꯥꯎꯅ FCI ꯒꯣꯗꯥꯎꯟꯗ ꯆꯦꯡ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯊꯕꯛ ꯁꯨꯔꯛꯂꯕ ꯍꯥꯟꯅꯒꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ FCI ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯊꯥꯏ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ MPSC na lauba Manipur Civil Services Combined Competition Exam 2016 asigi achum chumda sing CBI na thigatlaba matung chana handanaba amadi exam asigi answer script sing re-evaluation taubiram labadi hena fagani haina mai pakraba candidates singi parents guardians sing na phongdokrai Manipur Press Club ta pangthokpa paumi singa unaba amada mai pakraba candidates singi parents guardians sing kaya su saruk yakhi paugi mifam aduda guardian amana saruk yakhiba S Gauri Kumarna exam asida kanagumba kharana aranba tauraga achumba tauzaba candidate kayada awaba pibasi yamna laibak thibane wathok asigi matangda CBI na thigat piba sidi taramna OA achum chumda si tha ahumgi manungda puthok piu exam asida niyam chumna tauzaba candidate kaya awafumda tahanbadi nungaite karigumba chana haloi hairabasu CBI na thigaliba sigi achum chumda khanglaba tungda taurabadi he na fagadabani haiki Police service da inspector oirambi yauri sumaina different capacity the officer oina thabak tawramaba adusu 2 years helaba matung da class tawrabanina 2 years ki service land how the state government gi disane aduna makoi se hani service dum sang na bil lambi su kakdat pigre adu hana gi leijana ma moi gi hingnaba gi pambai du su muthatla matung da hauji ta nauna mukka abani na kakpiramni moi si nowhere It seems that they have been thrown out in the streets. No, it's easier to run along the course of Managrab. Howziki lady Bansar script, Tadran lady Bansar script, city evaluation to Viramaga, among the check to Viraba, evaluation to Viraba, through any competent authority. CBI no Podopira Kera, not a UPSC the town bigger, young and bio hybenida. Communist Party of India Manipur ki Comrade Maitram Samuna ngarang nungthil mahaki mayum awang zirida masagi anaba maram oraga Laikhidabada CPI Manipur State Council na awaba phongdokhibaga loinana laikhidrabagi yumda chatuna imung manunggi awabada saruk yakre haina party asina thadorokpa cherol amana hairi cherol asina makha taraduna laikhidraba Comrade Maitram Samu asi 1948 ki matamda party asina changsin khiba lausal ihau yelhomi singi ihau amadi statehood ki ihau singda achoba thodang lauram khiba asengba luchingba amani haina singthakhi Malemgi miyoiba khunai gi marakta amana amabu namthadaba khenaba laitaba manaba thakta miyoibagi fangfam thokpa hak sing pumnamak fanghanduna tangdu laitaba amasung asoi engam laitaba tunglam chaki yaifa malem ama puraknabagi saruk ama oina malemgi miyoibagi hakki numit asi numit ki hongfutara mathoi shuba komona lakpada aina thingkraba lalhoglob korkomina malemgi Laibak miyamda yawolgi ikai khumnaba uttuna ningtam yawolgi yaifa pauzil pizari haina lalholup asigi media coordinator M Sakhena thadorakpa cherol amana hairakli cherol asina makha tarakli badi malemda lairiba furupcha khudimak maromdom lengak chaduna ningtamna hingjanabagi hak lei masibu UN gi treaty oriba International Convention on Civil and Political Rights ICCPR amasung International Convention on Economic, Social and Cultural Rights ICESCR animaki article ahanba singna malemgi leibak singi nanthok fadraba mathaudang oina pali
अरोइबदा चेरोल असना हाई इरमदम असदा ब्लैक लो कया थमजंदुना इरेचा सिंगी हिंगबगी हक मत पीरिबा लोई लेंगा की मपुगी अरोनबा एजेंडा की सरौ लांग असी मुन्ना खंगमिनादुना अमसुंग मदुबु टेमसिंगमिनादुना अखोगी अपुनबा याइफबा तुंगलमचत पुरकपा नतना मचोई ताना खोंजंग संगसिंदुना पांदम तानबदी कैदौनुंगदा अफबा अचुंबा माई पाकपा पुरकलोय हाइबसी लुप असिगी थाजबनी हाइरकली Dramathoi Shuba International Human Rights Day na lakpada Republican Party of India A Manipur State Committee na Right to Life, Liberty and Security of Person, Economic and Social Rights Fangdraba Lamdam Asigi Miyamda Yaifa Pausal Pirakli. Paugi Marta Naten Babre Amak Tangalozari. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features, mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching, highly qualified IITians, NITians and doctor as permanent faculties, 25,000 plus success stories in the past 21 years. Online, offline, doubt clearing session, study materials designed by Takshila Research and Development Cell, smart class with centralized live classes from head office at Delhi, 24 hours Wi-Fi campus, brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Pakhong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da adum changnai na coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12th exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme, yam khangi ko. Yes, only Slopeland Public School Khongjom. Break matung da taram nok chari makhatawa pau pizari CAB gi mayokta Assam da su miyam na khongjang sangsin krai khongjang loi singna lambi da tayar mai thaduna lambi thingkhi nakalamarom da awang nongpok state pumbada CAB gi mayokta khongjang sangsilingai chirakta ngasi Union Home Minister Amit Shah na CAB Parliament ta puthokrai amarom da opposition gi maikai digi akan bamong da bill asibu yaning da bafongdokrai Hauze amu sanabagi pau phangbigani Indian Body Builders Federation IBBF ki makhada laiba All Manipur Body Builders Association ambana sinduna yangkhai nipa lakshiba Mr Manipur lising taramapan ngarang khumalampa ki multi-purpose indoor hall da pangthokrai Loishin bagi thoram adugi chief guest ki warol piraduna CAF and PD Minister Karam Shyamna phongdorakpada sanaroi singna lamdam masigi mai purakpa ngamliba asi lenga ki matengna nate sanaroi singbu nungsibiba organization kaya ki hona zamanani Amaromda ngasi lamdam masida drug na akanba sapfu ama lakli amadi mayai kaba drug ki polam sing pusilakpa ki chang ising ichawgom hengalakli Masi police amadi lenga khaktana thingba ngamloi maru oina lamdam masigi naharol amadi miyamna su achawba thodang loba mathok tai haki Manipur da di the same body ekhoi any sports of house akoi sarkar ki hona jamana phawbne sim di hajar ro ai mantri waraga su maram di sumai tawdana body builder association oiro adigi any tongan do leiriba sanaroi simbu nungsibiba adi organization leiriba mayam sigi credit ni haibudo uji aman pa phangna Manipur da drug ki karbar si sathare aduna tungi narol sinda afa phata khangdana drugs sin attack tawre aduna shumba drug ki samasya se problems solve to jahai taragadi police tana politician na tana uirwe
aduna akoi lairiba mayam sina magi laikai magi ngamjaba jaga da maximum contribution je pirga drug ki laiba ki Manipur da tauraiba adi landaiba potse tingna bona bada achoba daitama lahonningi Changdamnaba asida ASK Jim Kakchingi Haubizam Menaketanna Junior Overall Mr. Manipur Lisini Tramapan KBB Jim Teragi Laitonjam Gulsana Overall Men's Sports Physics Mr. Manipur Lisini Tramapan KBB Jim Teragi Sanaroi Indung Bam Kabitana Women Body Building Open Lisini Tramapan Royal Gymnasium Ukrulgi Solimla Jazona Women Sports Physics Open Lisini Tramapan The Reborn Gym Gi Satya Kumar Singh Thongamna Overall Master Mr. Manipur Lisini Tramapan Jim Kunmari Mantri Pukrigi Yumlembam Chinglen Singhna Physically Challenged Lisini Tramapan Amasung MPSC Gi Sanaroi Konthojam Arnold Singhna Senior Overall Mr. Manipur Lisini Tramapan Gi title Singh Lokhi. Kapirpuni Sri Mapabong and Nopurgi Mingda and Ladan Singh amasung maki imong manungna trophy si kapirpuni. Ngasi nungtil phone hiba pause singda kari kari mar ba pau yok hibage habado mayam puna miyeng taminasi. Kangla Pau Home Minister Amit Shah na CAB Lok Sabha da table tawkre Bill puthokpa yani yaro yanabada member chaniga maudrahumdoi sagwatli marfugani thoina mayokta laiki Union Home Minister Amit Shah na Manipur pumbada ILP chanaragani haibagi thajaba pirakle Chief Minister Sinthalepagi kongjangna chauna kaiba pikre MSU gi mahiroi singna pareng leptuna kholaw lawkre Pandam Parliament Mifam Amit Shah Manipur da ILP chanaragani Narendra Modi na Manipur miyam na matam kayadagi mangjarakpa manglan mangphaw na halle Home Minister Parliament ta CAB puthokre pass tawdri khanari member chani maudrahumdoi na sagwatli marfuni thoina sagwat khidre Sintha lepagi khongjangna chauna kaiba pikre Lamdeng khunauda solid waste management amagazu athuba matamda linkhatlagani Chief Minister Pauzel Manipur da ILP chanaragani Chief Minister Justice amadi fundamental right fanghanbiu S Gauri Kumar Manipur government miyambu namthak tawbani Dilip Kumar diabetes na narba miyoy million tarana sijanariba drug makhal ani heart attack thohalakpa yabagi seksinba fongdokre akhanaba bill ama pass tawdri fawba kongjang handokhiroi lancha Loislakpada maru papa umukana pizari Home Minister Amit Shah na Manipur da inner line permit system chana halagani haina Lok Sabha da lauthokre Central government na lamdam masibu karida sohigadage haina matam pumbada khali haibadu ngasigi thongdo asina mayek sengna takli haina Chief Minister and Biren haikrai Taba karamba khongthang lawgadagi haiba khananaba men peki na hayeng miyamgi mifam kokhrei Amadi mafam kayada khongjang changsinkrei em suna firep hongba leite lauthokhrei thomi khara police na pukhrei Ngasigi oinadi Manipuri Paulozare miyeng tabiri basingbo amukana khurumjari